ꯃꯇꯝꯗꯨꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯦ꯫ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯀꯣ? ꯑꯩꯅꯒ ꯅꯪꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯃꯤꯀꯨꯞꯁꯤꯅ ꯂꯥꯛꯄꯗ ꯅꯪꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯀꯞꯆꯅꯤꯡꯉꯦ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯈꯛ ꯉꯝꯗꯤꯌꯦ꯫ ꯉꯁꯤꯁꯨ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯒꯨꯝ ꯈꯜꯂꯦ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯃꯁꯤꯃꯗꯤ ꯅꯪꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤꯀꯣ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯕ ꯐꯪꯂꯔꯣꯏꯗꯕꯁꯤꯗ ꯏꯊꯟꯇ ꯊꯃꯣꯏꯁꯤꯗ ꯁꯣꯜꯂꯒꯇ ꯂꯩ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥꯡꯂꯛꯄ ꯃꯪꯂꯥꯟ ꯑꯃꯗꯤ ꯃꯪꯐꯥꯎꯅꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤꯀꯣ꯫ ꯂꯥꯞꯊꯣꯛ